Ngasi Ahing Nongyai Dagi Thoubal District Matam Kaktna total shutdown Laothokkhre. Thoubal Kaithelgi 0 km da hangdokliba Vishal Mega Marquee Shop License Kaktrifauba Thoubal Kaithel the platform amadi dukan farm liba seng Kaithel thong londuna Khongjang Changshilakpagi Makha Chatharpo oina Ngasi Ahing Nongyai Dagi Thoubal District Matam Kaktna shutdown Laothokkhre. Thoubal Kaithel farm liba seng amadi Kaithel the dukan hang liba singna Kaithel the wakat mi from duna laikhibaga loinana nungthilgi matamda Kaithel farm liba sengna National Highway tangkai thengduna Khongjang Changshinki. Khongjang adu da saruk yakibi Kaithel fambi Irom Shubashni amadi Ningthaujam Singhajit anina phongdorakpada Thoubal Kaithelgi 0 km da Vishal Mega Mart hangjilakpa haibasi malemda anishuda lamdam asigi ima Kaithelbu senjau paiba karwar wala mitop singna yotchinana ba hotnabagi lalong amani haina laudaba ngamloi lamdam asigi sen singbu mayang senjau paiba singda chanan khinaba honarakliba si Thoubal Kaithel fambi singna yaba ngamloi Vishal Mega Mart po hongdok khidagani haina Thoubal Kaithel fambi singna mamang thagi kuntradagi Kaithel thong londuna Khongjang asi changsilakpani hiram asigi matangda CM Khemchandga Kaithel fambi singna unaruba matamda department singa faminaraga paikhatpa yabadu paikhatlake haiba wafam thamlaki CM ga department ngarang faminakre ngasi numit yungbada mahut ki principal secretary yauna Kaithel fambi singa DC Thoubal da faminagadabani mifamadu yauruna bangasi Kaithel fambi sing DC Thoubal gi office ta chatlubada minute 15 khakta ngairba matamda principal secretary numit nini gi shuti laukhre haiba yaithokhi thawong asi Kaithel fambi singbu nathaiba amadi namthabibani haina laudaba ngamloi Maram asida Thoubal Bazar dagi Vishal Mega Mart hongdoktriba fauba Thoubal District da total shutdown gi Khongjang asi changshilakpani Khongjang asina mai ising nungshit ka mari leinabadi konsiloi district asigi school college dukan chingba sing thong lonbi duna sogatpiu amadi passenger gari singsu lepiu loinana Thoubal Kaithel fambi singna changsiliba Khongjang asida lamdam asigi CSO sing maira paibi lup sing club organization sing amadi miyam da sogatpiu hainasu phongdorakhi koina nahandagi Thoubal Kaithel gi se tang kumthra gi nungthindagi akoina changsinjarak Khongjang ne bakwa aduba akoina democratic oiba mawongda akoi Khongjang asi changsinjarakpani aduga kanagi kari mata akoi mawata dabida akoi gi changpham thokpa akoi gi yamna normal da akoi gi changsinjarakpane ba marak sida akoi gi local MLA dia akoi gi di ek chem sini mangonda salaga hairure adagi mana amuk chem akoi gi khemchanje amuk lai lawre aduga lawraga mana appointment lawraga akoi phamin nakre akoi phamin naraba matungda amo makhoi department gi oiba phamin narage haidana ngarang makhoi department gi oiba phamin nare makhoi department gi oiba phamin naraba matungda ngasi se DC da haibadi mohut gi akoi gi principal secretary yaung ngasi je akoi gi DC da phamin nagani haiba wafam adamaina yanaraga thamakhebani adaida akoi ne step by step kari lege haina akoina khanagadaba apen da aya da kana kari kana kaidoba kamda wa haina khanagadaba duda khudak tuda la amdai ngaktang pung baro haibani pung baro yaudringai matam duda ngaktang minute ranga kulwa lingai matamda maje chuti logre haire chuti log numinini gi chuti logre haire mutki akoi gi principal secretary je chuti logre numinini gi haire adoi daradi akoi kathe nupi singje lairi haitabani adagi ma moi na kaidoba ngamjaraga dagi haibagi wakhallonda aikoi kathe nupi chingsida akoi gi bitre tawbibase chumba boche tawbigano ba koina haibadi adoi dar yaning de ba koina kathe nupi khoisaw narabo kathe nupi mayam na ngasi di lambi thachangane haina thonglai se ain gi wangbada mayam chatharakpa akoina ngasi democratic niyom chumna akoina oibo Khongjang changsilebase ain kaina changakhibachu yai bako aduga aikoina ima Kaithel haibase malem dane ani suna leiba nate ima Kaithel hairibase sigi mahut saruk ama channa aikoi Thoubal Kaithel ju ima Kaithel amagi saruk ama chalibane bako aduna ima Kaithel gi ima event singsina makoina yolaga makoina macha thaglakibado madaida oikibo officer kayamasu yauribani hojikchu mahai tamba kayamasu yauribani hojikchu officer oirakadaba kayama yauribani ima Kaithel jibu khongoi na ba aduga kaichu nataba bisandana mi
humpu khak service tauba mi humpu dugi makoi gi tolop piba aduga somda atai paisa bu nam mapalom da puthoki tauba mayanga sanarga karba tawraga mapalom da puthoki daba aduga aikoi gi ima katheng gi na mi licing ne sidai da sigadoriba mayam jina karbar macha tauba singse karbar chaw tauba singsina yoksan ba se aikoi khanga ga leiba ngamaktre aduna akoi ngasi tang nipan gi ahing nongyai tang mapan gi tainaba sidane akoi yanadriba makhaidi akoi Thoubal district ki oina total shutdown akoi Thoubal district ki oina total shutdown laothokhere matam kaktaba da akoi laothokhere masidai sida akoi gi club laibiriba adagi imma akoi gi maira paibi laibiriba akoi gi kathen da laibiriba singsina akoi gi support tawbiu aduga school college singju support tawbiu ana ayek aduga akoi gi kano ising dadi akoi ayek pa pijate aduga leiriba okto cheliba akoi gi music cheliba singsichu support tawbiu haiba wafam je sima thamjari aduga sina chu yaraktaba taragadi aikoi democratic oiba mawong dagi lanthoga ain kaina thabak tawrakhiba yai haibase sima